अहानबदा ngasigi maroiba pauda hayengi assembly mifamda opposition party gi mihut singh saruk yaminaduna ILP ki matangda kupna khananeina hausi haina former chief minister Okram Ibobina haikre Langthawal Kendra gi manungda leiba mapa leitraba angang Chambriga Marfutara Marida Taruk Lakshuba educational financial assistance yenthokre Airstrike tahat kraba Iran gi Revolutionary Guards Quds Force ki Luchingba Kwasam Solaimani gi thawai yautraba hakchang ngasi Iran da purakre Khurumjari Times of Manipur numidangi pau bideng tabiriba singbu Luchingbina taram nokchari haujik pau sandokna pizari Democracy chatpa leipakta opposition amadi ruling party ani punna leipaki chiraba tanjada khana nainamida kadabani maram aduna hayengi assembly mifam asida opposition party gi mihut singh saruk yaminaduna ILP gi matangda kupna khana naina hausi haina former chief minister Okram Ibobina ngasi Babuparada leiba mahaki quarter da pangthokiba paumi singa unaba amata haikre CLP gi luchingbasu oriba hanagi chief minister Okram Ibobina makha taraduna ngasi lamdam asida ILP chana jarabasu yumthangnana leiriba state singda semkhiba ILP chana kanglonga aduki matik khenaba lei ngasi di Manipur gi oina indigenous people amadi permanent resident na kana bu oribano haiba chapsana panba leite ngasi Manipur gi oirakliba chiraba tanja asida amata oina leptuna tunglamchat ki section fire puna lawminaba yamna tangai fadi haiba wafam kaya phongdoke asapsana akoigi indigenous people ani shuriba indigenous people haiba ma Manipur da oiba yai Nagaland oiba yai indigenous people haima permanent resident haiba ma Ani sisu fajana define tawdieba khoigi Manipur se hairoga di hatu tawgibani semdokpa yaina even Indian constitution bo matam gi matungina amendment tawi hujik another 126 amendment la ije semdokpa yai moinde dum irai laina dum hairpa yai aduna example loina hajarabada hayeng phamgadoriba session sida government da akoina akoigi proposal di Masidayda matam PBU akoy mayam asi trade bear discussion tahosi ado hanasu khoi di thamjagre na khoi honorable MLA Joy Kisana masigi rule and regulation se frame tawba matamda akoina haibang gai tawbiu haibanate akoy su participate tawjage madudayda afaba phataba naina hausi Langthawal Kendra Widows Welfare Association Astinduna ngasi Lilong Sejing Mairan Khong Community Hall da Langthawal Kendra ki manungda leiba mapa leitraba angang singda taruk laksuba educational financial assistance yanthokpagi thoram pangthokre Kendra gi MLA su oriva Consumer Affairs Food and Public Distribution Minister Karam Siamgi tengbang makhada apunba angang Chambriga Marfutara Marida educational financial assistance yanthokpagi thoram aduda Consumer Affairs Food and Public Distribution Minister Karam Siam Youth Affairs and Sports Minister Letkau Hauki LJP Langthawal Kendra Committee President L Biren Yaima amadi Langthawal Kendra Widows Welfare Association gi President Leima Pokpam Memthoishu saruk yakhi Thoram aduga mari leinana Kendra gi MLA su oriva Consumer Affairs Food and Public Distribution Minister Karam Siamna mapuroiba leitabi lukhrabi singna macha singbu matik chaba mioi ama oihanna ba hotnabada khudong chadaba kaya mayok nariba adu yenglaga khongang asi lokhatpani masina angang singda afaba wakhalon amasu piba ngamlagan haiki masa mama mapa nungai yaifaba school chatpada bike tongaga sat car tongaga satpa ipa laitraba aina madu kalawagi mathau tade aigi imagi awabada mating pangani aigi imana haiba ingani
ai ngausan phaijanaba ngang oiroi lamsat sajat da khangde laik laisu da khangde ai mithoi mihenba sungchoi choi da oigani haibagi whatsapp loba masa ngamba masa oigadabne honaradi ngamdaba laite afaba wakalon khalu afaba thabak tau honaba kallu will layu thabak pangtok taba yade haibagi wakalon du lairagadi kanana sunoi laksaba lairoi Youth Affairs and Sports Minister Let Pau Haukipna Educational Financial Assistance Fanglaba Angang Singi Pukning Thogatladuna Ima Ipa Mapumpana Laiti Haiduna Hantaba Wakal Confirm Tokte Nakoi Kitamak Aikoi Amasung Ishor Lairi Maram Aduna Mahai Masing Tambada Pukning Changduna Matik Jaba Mioi Amamam Oinaba Hotnasi Haiki Lady Ba underprivileged Angang Sing Noigi Damakta Masak Uwe aba isol harbatai lebak sida akoi mayam lady noi wakan pikanu hangabal leitana nathodang da napukning changu lairik ta changu mi oiba ma Mandela Nelson Mandela gumna achouba mi amamam oibo oiro hagana einesu egi site tagi lising kun khak pangaga asaida somtin sanjarege Manipur Mountaineering and Trekking Association MMTA na sinduna haukiba chahigi December 18 hauduna numit 10 chupna lamdangi MMTA complex sa chatharakpa Youth Adventure and Water Sports Festival ngasi loisinkhre loisanwagi thoramda Arun Irengbam Directorate of Tourism gi Deputy Director Yumnam Suraj Singh amadi MMTA gi President Bijoy Kaksing Tabamna athoiba mitung lensing oina saruk yaduna pangthokhe Thauram asiga mari lainana festival gi manung chana pangthokiba competition singda makok mathang takraba sanaroi singda achamba mana piduna pukning thogatpaga loinana lamdangi akoibada leiba khul singi head singda su anauba chahi lakpaga loinana achamba khudol sing pikhi Thauram aduda saruk yakiba CM gi Media Advisor Arun Irengbamna lamdam asida lamkoiba lakliba miyambu aikhoina harau tayamna okpa miyok micham phaba amadi aikhoigi culture amasung punsi marenda mapumphana uthoknaba hotnasi haiba yauna wafam kaya phongdokki Tasing tourism habasida padiki maru oibadi akhoigi yumlai kaire akhoigi hospitality akoina mi la ko matam da akoina utkadaba hospitality okpom miyo isamba adigumbagi keno deni akoigi culture bu unum phajana den any time of the year akoigi tourism ki keno se kere gajamani masida maham tourist spot da mi duna lady miyam da interaction to interaction da ko yamna mi sing du tara okpagi akoigi lamdam sigi akoi sini akoi miyam akoigi culture akoigi punsi mahing sini ba utkadabs Mongna thallaba nupigi punsida lairaba amadi masagi anabana maram oiduna mirak tinba fangdrabi irengbam ongbi sangita piklibi macha nupiga loinana matam chuppada maithongbu khumduna awaba punsi marel amada hinghauri hiramasigi matangda TOMTV gi apaudam ama Imphalgi Uribok Khoisnam Laikai-dagi supnagi sahi 38 khakta ngairibi Irengbam Sangita luhonglaba matung ahanba machanupi phangjaba matam aduwaida masada allergy horaktuna hotluba mafamda ngauthoraktuna tungda leprosy haiba khangba ngamki Mahaki mapuroiba Irengbam Chorjitna riksoduna amadi mahakna kangkhal tuduna imung puramba oibana hidak masing suna chaba ngamdana leina asi mapungfana laingba ngamdana leirakhi hena laibak thiribadi Chorjit diabetes naba khakta natana TB su nasalakpadagi rikso thobadi lairadana masa narakpadagi seba ngamdabana maram oiraga haukhiba chahi amaromgi mamangdagi masegi mayumda laikre Masagi pibam hena soksi subanu bangatabadagi leingakna thagi yenba chengyen charaga awatpana mapamdagi pirakpa seng taithoklaga imung buduna pikliba masanupi mahei tamhanba ngamdana taksi shonduna leiri
ꯆꯥꯅ ꯊꯛꯅꯕ ꯆꯦꯡ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏꯒꯤ ꯊꯥꯒꯤ ꯌꯦꯜꯂꯛꯏꯕ ꯆꯦꯡꯁꯦ ꯀꯦꯖꯤ 12 ꯐꯪꯉꯦ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯂꯝꯕꯤꯗ ꯎꯅꯕ ꯉꯥꯛꯇꯅꯤ ꯅꯪ ꯁꯦꯝꯕꯤꯒꯦ ꯁꯥꯕꯤꯒꯦ ꯍꯥꯏꯕꯗꯤ ꯂꯝꯕꯤꯗ ꯉꯥꯛꯇ ꯍꯥꯏꯅꯩ ꯑꯗꯣ ꯑꯩ ꯌꯨꯝ ꯐꯥꯎꯕꯗꯤ ꯆꯪꯉꯛꯑꯒ ꯃꯣꯏ ꯑꯩꯒꯤ ꯀꯟꯗꯤꯁꯟ ꯃꯈꯣꯏ ꯑꯝꯇ ꯎꯗ꯭ꯔꯤ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯅꯣꯡꯃꯗꯤ ꯃꯣꯏ ꯑꯩꯒꯤ ꯀꯥ ꯁꯥꯕꯁꯤꯗ ꯅꯪꯁꯨ ꯌꯥꯍꯧꯅꯕꯅ ꯀꯧꯕ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯅꯪ ꯁꯨꯃꯥꯏꯅ ꯂꯩꯔꯤꯔꯥ ꯁꯨꯃꯥꯏꯅ ꯍꯤꯡꯉꯤꯔꯥꯅ ꯃꯣꯏꯁꯨ ꯑꯉꯛꯄ ꯃꯄꯤ ꯇꯥꯅ ꯃꯣꯏ ꯉꯛꯈꯔꯦ ꯑꯩꯒꯤ ꯐꯤꯕꯝꯁꯤ ꯎꯕꯗ ꯂꯩꯅꯥ ꯑꯁꯤꯅ ꯆꯍꯤ 10 ꯍꯦꯟꯅ ꯅꯥꯔꯛꯂꯕꯤ ꯁꯪꯒꯤꯇꯥ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯗ ꯂꯩꯅꯥ ꯑꯁꯤꯒꯤ ꯂꯝꯗ ꯇꯣꯉꯥꯟꯕ NGO ꯀꯌꯥꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕ ꯑꯃꯗꯤ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕ ꯀꯌꯥ ꯑꯃꯠꯇ ꯐꯪꯗꯅ ꯍꯤꯡꯂꯤ ꯂꯩꯅꯥ ꯑꯁꯤ ꯈꯛ ꯅꯠꯇꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯆꯍꯤ 12 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯅꯥꯁꯜꯂꯛꯄꯅ ꯆꯥꯅ ꯊꯛꯅꯅꯕꯒꯤ ꯍꯣꯠꯅꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕ ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯂꯩꯉꯥꯛꯀꯤ ꯁꯣꯠꯊꯔꯕ ꯀꯌꯥꯒꯤ ꯇꯦꯡꯕꯥꯡ ꯑꯣꯏꯅꯅꯕ ꯁꯦꯝꯈꯤꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯀꯥꯟꯅꯕꯁꯨ ꯑꯃꯠꯇ ꯐꯪꯗꯅ ꯂꯩꯔꯤ ꯃꯁꯤꯗ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯃꯃꯥꯅ ꯅꯥꯗ꯭ꯔꯤꯉꯩꯗ ꯁ꯭ꯀꯨꯜꯗ ꯊꯤꯜꯂꯝꯕ ꯍꯧꯖꯤꯛꯅ ꯁ꯭ꯀꯨꯜ ꯀꯥꯕ ꯐꯪꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯗꯨꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯗꯨꯅ ꯃꯃꯥꯕꯨ ꯐꯅꯅꯕ ꯂꯥꯌꯦꯡꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯨ ꯐꯣꯡꯗꯣꯔꯛꯈꯤ ꯃꯃꯥ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯊꯤꯟꯕꯤꯔꯝꯃꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯊꯤꯟꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯔꯤꯛꯁꯨ ꯇꯝꯗꯦ ꯁ꯭ꯀꯨꯜꯁꯨ ꯀꯥꯅꯤꯡꯉꯦ ꯏꯆꯥ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯤꯡꯉꯒ ꯇꯝꯍꯟꯕ ꯉꯝꯃꯛꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯏꯁꯥꯗꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯄꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯐꯥꯎꯕ ꯌꯧꯔꯨꯔꯕꯤ ꯁꯪꯒꯤꯇꯥꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯀꯌꯥ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤꯇꯕꯨ ꯐꯍꯟꯕꯤꯗꯨꯅ ꯃꯤꯌꯥꯝꯒ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯗꯨꯅ ꯑꯋꯥꯕ ꯆꯩꯅꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯩꯍꯧꯔꯤ ꯒꯣꯔꯃꯦꯟꯒꯤ ꯄꯤꯔꯤꯕ ꯀꯥꯟꯅꯕ ꯍꯥꯏꯔꯒꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕꯩꯗꯤ ꯈꯪꯗ꯭ꯔꯦ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯍꯥꯏꯔꯒꯗꯤ ꯆꯦꯡꯒꯤꯗꯒꯤ ꯍꯦꯟꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯑꯩ ꯐꯪꯖꯕ ꯂꯩꯇꯦ ꯑꯗ ꯊꯥꯒꯠꯂꯦ ꯑꯩ ꯃꯌꯥꯝꯅ ꯊꯥꯒꯠꯅꯕꯅꯤꯅ ꯑꯩꯁꯨ ꯊꯥꯒꯠꯂꯦꯀꯣ ꯑꯗꯩ ꯅꯣꯏ ꯄꯇꯥ ꯄꯤꯗꯗꯤ ꯌꯥꯔꯣꯏ ꯄꯇꯥ ꯁꯦꯠꯇꯣꯛꯅꯗꯗꯤ ꯌꯥꯔꯣꯏꯅ ꯑꯗꯨꯝ ꯄꯣꯠꯇꯣ ꯑꯗꯨꯝ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯑꯗꯨꯝ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯍꯪꯗ꯭ꯔꯦ ꯊꯤꯒꯠꯇꯔꯦ ꯊꯥꯕꯗꯤ ꯑꯗꯨꯝ ꯊꯥꯒꯠꯂꯦ ꯂꯩꯀꯥꯏꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯑꯩ ꯊꯥꯕꯗꯤ ꯑꯗꯨꯝ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯁꯤꯃ ꯅꯪꯒꯤ ꯑꯣꯏꯔꯦ ꯀꯥꯟꯅꯔꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐꯇꯤ ꯑꯝꯇ ꯄꯤꯔꯛꯇꯦ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯔꯕ ꯂꯥꯏꯔꯕ ꯍꯥꯏꯕꯗꯣ ꯑꯩ ꯅꯠꯇꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯇ꯭ꯔ ꯃꯥꯅꯦꯅ ꯍꯥꯏꯗꯨꯅ ꯑꯩ ꯈꯜꯂꯕꯅꯤ ꯑꯀꯦ ꯑꯃꯧ ꯀꯌꯥꯅ ꯊꯜꯂꯕ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯄꯣꯛꯅꯤ ꯍꯥꯏꯔꯤꯕ ꯃꯄꯣꯛꯁꯤꯗ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇꯤ ꯂꯥꯏꯔꯗꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯐꯥꯎꯕ ꯃꯤꯌꯥꯝ ꯃꯤꯔꯛ ꯇꯤꯟꯅ ꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯕꯤ ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯆꯥ ꯁꯦꯝꯕ ꯉꯝꯂꯛꯇ꯭ꯔꯕꯤ ꯃꯆꯥ ꯁꯦꯝꯕꯒꯤ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯁꯤꯅ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯑꯁꯤ ꯀꯔꯤꯅꯣ ꯑꯁꯤꯕꯒꯤ ꯂꯝꯕꯤꯗ ꯆꯠꯅꯤꯡꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯎꯔꯤꯄꯣꯛ ꯈꯣꯏꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯅꯔꯦꯁꯀ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯍꯦꯝꯆꯟꯗ꯭ꯔ ꯁꯒꯣꯜꯁꯦꯝ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ ꯅꯍꯥꯔꯣꯜ ꯁꯥꯍꯤꯇ꯭ꯌ ꯄ꯭ꯔꯦꯃꯤ ꯁमिति इम्फालगी चही हुम्पू सुरक्पगा मरी लेनना समितिगी प्रेसिडेंट ओइरंबा कांगजम पद्मा कुमारबू साहित्यबू निंगसिंगबो ओइना मणिपुर साहित्य कांगजम पद्मा कुमार हाइबा सेमिनार अमंगसी मणिपुर जेएन डांस एकाडेमीदा पांगथोखरे थौरम अदुदा अथोइबा मिथुंगलेन ओइना सरुक याखिबा KFNPD मिनिस्टर करम सियामना साहित्य तौबिरिबसिंगना खुनाई असिबू अफबा माइकैरोमदा ममाई चुम्बदा अचौबा थौदांग लौरे मसीदा नतना अईबा अईबी कयागी फजरबा साहित्य लेचलसिंगना खुनाई असिदा कानरबा वाखलोन कयासु पीरी हाइबा यावना वाफम कया फोंदोखे थौरंगी सरुक अमा ओइना अथोइबा मिथुंगलेना हौबम गौरदास की मणिपुरी साहित्यदा ममल लेपा हाइना मिंगथोनबा लाइरिक अमसु मैतै मयेक्ता हौनबी मतुंग इना फोंखी अमदी कांगजम पद्मा कुमार इबा सरुंगमम बिरेना लमजिंग लमताकपा वरी मचादा युमफम ओइबा अयेकपा लाइना तमनबा हाइना मिंगथोनबा ड्रामा अमसु उतखे हौजिक पाउगी मरक थना अतिन ब्रेक अममुक लोमिनसी।
Admission open, admission open. Board of Secondary Education Manipur na recognize Toraba Royal Academy of Science Wangkhay Imphal Academic Session 2021 gi mingchanabagi damak class 6 tagina 10 faubagi form thaba hauzare. Afaba satra leizade, afaba satra puthokjabani. Akupa marol gi damak Academy Office ta contact tawbiyu. Khurumjari Lamjingba Finance na makal khudingmaki gari sing haibadi 2-wheelers, 4-wheelers, commercial vehicles amadi commercial equipment singiba loan pizari. Documents isang changdana amadi processing matam changdana yamna laiba mawongda loan phongbiragani. Amadi adom gi achinba thubagi damak mayamna wabiragano. Makal khudingmaki gari kaya su bandan lawzari. Christmas ki oiba khadamba offer su pizari. Akupa marol gi damakta lengsinbirau Lamjingba Finance, Nagamapa Rims Road opposite Nitain in the Temple, natragana Lamjingba Finance Uripok Hawam Diwan Lekai. Aikoigi phone number 6909959834 da contact tobiro. Madeline Ambulance Service Manipurna pung kunmari chupna miyam gi seba tauzari. Ambulance Service asina miyam da pizari ba service singdi yumdagi hospital da pukhatpa hospital dagi yumda puthaba hospital amadagi hospital amada puba yum thang nariba state singda anaba sing puba amadi lauba loinana India gi mafam khudimakta chatpa yarba air ambulance ki service asina chingbani. Masida natana lambi gi accident ta lemna hospital da pukhatuna miyam gi mateng pangjari adom sunga simak save taushin biu aikhoi gi contact number 9205987988 natraga play store sangbiduna Madeline F download tobiu. Break ki matungda mayam mutaram nokchari makhataba pau pizari. Lakliba January ki tang kun gamathoi listing ani kunda annual general body meeting Imphal East Palace compound da leiba city convention da annual general body meeting pangthok lagani haina ngasi North AOC da leiba Phoibi hotel da annual general body meeting organizing committee na pangthokhiba paumi singa unavada amukko ki president SM Jalal na phonokre Mahakna makha taraduna Burma gi Rohingya amadi Bangladeshi Muslim sing amakokna kaidawnungda accept to ngamloi pangthokadoriba mifam asida maru oina ngasi Manipur gi burning issue oriba CAA ILP na chingba sing khanagani asingba mifam asi pangthokpagi nunggi oiba wakalondi Manipur da khunta minariba yelomi sing asi tunglam chatki khalaga karam wakal chusinasige haiba asini January gi tang 15 faubugi manungda kanaguma miyoina saruk yaningba leiravadi amukok ki head office ta mangjaunana details pibirakpa yagani haiba wafum kaya phongdokhe Housing Citizenship Amendment Act har khangaraba asuma act sigi matang aduga inner line permit system Manipur government na hokibo December gi tang 13 ga ma thoida chatnarani haidana masigi guideline ga loina lawthupi graba suguma inner line permit system sida yauriba provision singam sum masigi Lady Sing Polatari, issue sing Semasiga, Marina Bawam Sing, Aduga Sing Asimak, Manipur da Pagi, Lady Ba Yelhumi Sing, Matogramna protect over the Haibaga Marina Ba, Marina Ba issue sing, Aduga Manipura Lady community Mayam se Punna, Matogramna Nushisana coexist on in a way Tungi, Apunma Manipur Kunayama, Lakpada, Karamba, Hiramda Karamba, Tawak Minarakanda. Karamba methodology ma koi leirakanda esi lakpa yagadagi haiba masiga mari leinaba wafam singse yamna comprehensive oiba yamna inclusive oiba mongda khana nainaraga yamna landmark oiba dumba warepa makhak longna nabagi miyengda amukoki adumba annual general convention asi jangodi mifamse pangthokadabani Wakchinggi anirak shuba nomaizing numita pangthokpa khwairakpa irel umanglai khoiramba thoram ngasi Assamgi Kasar district ki manung chanba khwairakpa irel umanglai khubamda pangthokre Assamda khundariba Manipuri sing yauna Manipurgi mafam kayadagi lakhiba miyamna puwari ga sagonaduna laklaba khubam asida lai khurumnakhi Mamang chahidagi hauduna jirimuktagi irel umanglai khubam asida changba yabagi ayaba pibiduna Umanglai asibu khuramba lakliba masing yamlaba miyamda chauna khudong chaba pikhi khubam asida lai khuramba lakhiba miyoi singna jirimuktagi jiri turel fauduna hida minute 15 rom tongduna lakhiba ga loinana Kasar Lakhipur dagi su higi khuthangda lai khuramba laknakhi Koi chaitar kuntangai matamda kholak pahaiba adum athu boduna koi matamudu da matamudu gi film matu da
असम कसारमी अखोगे जिरी लंबी असिदा ला मतुंग हारिब इथत असिदा लेरगा मदुदा अखोगे लाइनिंग थव से लाटखेबनी हाइबगे दुंबा वाइली खुंदे खुना फंगजै थौरम अदुगा मरी लेनना जिरीबाम डिस्ट्रिक्ट की एसपी मोइरांगथेम मुबीना फोंदोरकपदा फॉरेस्ट डिपार्टमेंट की मीटिंग मखादा जिरीबाम डिस्ट्रिक्ट पुलिसना कना होटनादुना जिरीमुक ताबा लंबी असि सेमखिबनी लंबी असि सेमबदगी खुबम असिदा लाई खुरंबा लाखिबा मियोइसिंगदा खुदोंचाबा कया पीबा ngamle मैहौरोलगा सागोनदुना लाक्लबा खुबम असिबु खुरंबा लाक्लिबसिंगना लाई खुरंबा खक्तनतना लमदम तामना लेख्रबा इरैचा सिंगा नौहौनना थेंगना हनबगी खुदोंचाबा अदुसु पीरे हाइखि मैतई सिंगी लेजरिबा उबा फंगनद्रबा मखोइनसु मैतईगी इमा इबेल लिचिएशन मयाम कयासि उननिंगबा पुनमक अरे अखोरमदगिसु कसारोमदा लेग्रबा इमा इबेल सिंग फिजे चक्चा मानदना लोली चमानबा मसि थेंगनबा मतमसिदा असुक मतिक याम नुंगाइजबा हाइबदी अखोइगी कल्चर मानबा अखोइगी नुक्सिनबा अदुगी यामना हाइफंग गंगदबा पोरमदी फावे खेनबसी कयमबक इसेमति सेमगलमदे लाइसे अखोइना लाकपा लंबीदुदा हममांग सहिदा अवाबा लंबीदा इशोरगी मफमसिदा लाकपा मतमदा लेमिबा लंबीसिगी थोंग अदगी इशोरगी खुयासिदा अखोइना लाकपासिदा लेहौरिबा लंबीदो ममांग सहिदा तौरमबदुगा हंदक पंगसेम सेमदे कयमबक सेमगतेना खले लेतेबा हंदकी सहिसिमदि अखोइ ममांगदसु अदुम यामगी हंदकसु अखोइ यामना अमुक हेना अखोइगी लाइगी खुरंबरी लाकपगी चांगसे वांगने बगी अखोइ प्रोस्पेक्ट लेजबा दो हुजिक फौबगी देरी अखोइ हंदक सहिसु अखोइ यामना लाकने बगी अखोइ थाजबा लेजै TOMTV की पुंग मापन की पाव असी हेक लोइसिलक्पगा पुंग 10 दगी ख्वाइरक्पा इरेलदगी डिफर लाइफ अमा मियामदा फंगबिगने लमदम अमागी नहारोल सिंग असी तुंगी युम्बीनी हारिबसी काउथोकपा लेतना नौरिबा नहा सिंग असी तोंगान तोंगानबा अरानबा लंबीदा लमजिंगबिगनो हाइना पासोइगी MLA AK मीराबाइना फोंदोखरे वाफम असी इम्फाल कॉलेज की जुबली हॉल दा पांगथोखिबा ट्रिप्लेक्स कंपटीशन की मकोक मथंग ताख्रबा सिंगदा ngasi मना मथुम यंथोकपगी थोरमदा फोंदोखिबने हेल्पिंग हैंड्स ग्रुप इम्फाल नसिंदुना पांगथोखिबा थोरम अदुदा महाकना मखा तारदुना तमलिबा लाइरिक असी माइ पाकपा ngamnaba competitive world asida yamna kana hotnaba mathau tai matik saba pandam ama fange hairabadi education yaudrabadi pumnamak oithokloi haiba yauna wafam kaya phongdokhe Mangarak Suba Kundongbam Brozendo Theatre Festival Lisingani Kun Chahi Asigi Oina Tha Asigi Tara Nipandagi Kungamari Fauba Numitari Nichupna Jawaharlal Nehru Manipur Dance Academy da Pangthoklagani Wangkhaida Leiba Hotpot Restaurant da Pangthokiba Paumi Singa Unaba Amada Wafamari Fongdokladuna Festival Celebration Committee ki Chairman Dr. R.K. Nimaina Hai Pangthokodoriba Festival Asida Aiba Kundongbam Brozendo na Iba Theatre drama Tarechu Miyamda Utkani Masida Natana Festival Loibagi Mathangi Numita Theatre Director Singh Amadi Theatre Bu Pamjaba Amadi Yokhatpada Achoba Thodang Lobiriba Miyoi Singi Post Festival Discussion Thokane Maramaduna Pangthokadoriba Theatre Festival Asida Theatre Bu Nungsibiba Lamdam Asigi Miyamna Lakpiduna Saruk Yabiu Amadi Mapum Phanbiu Theatre si yamna dum vibrant way weraga so akhoi bhabok diwali bhabok si mayam apiraga akhoi festival sida mating pangbiu yeng tabiu akhoi ticket mamal logje banda chate handaki unique oi basina akhoi loiraga kunga gi ayuk sidai sida akhoi na post festival gi discussion nama director sing gi theatre critic gi theatre bunuksiba ni grab pullaga akhoi na post discussion nama ta Today, we will discuss Matam Kayagi Mamangdagi Sembi Danalakiba, Moirang Koiru Lekagi, Lambi, Sembi Naba, Marie Lenaba Singda, Haijaru Rabasu, Tabi Dabaki Mayokta, Lekai Edugi, Mera Paibi Singna, Lambi Tokai Krabamatung, Social Worker Tongam Santi Singna, Haktingna Chatuna, Ingsen Kre. TA Santina Moirangi Mayol Oiriva IVR Asibu Miyamna Atuba Matamda Semnana Bahonabada Angama Mating Pangani Loinana Government Ki Work Program da Yawi Yaude Haiba Yenglava Matungda Karigumba Yauram Labadi Yamna Sunaha Oiriva PWD Minister da Atuba Matamda Miyamgi Awaba Kangbiduna Work Program Happy Amadi Moirang Kendragi MLA na meeting Changbiu Haike Hojii waspubi minister yamna hawa minister ni maksoi da tu matamda tabak silakala kene habigi thajabusu leijai aduga koi honorable
MLA ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯀꯦꯟꯗꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯤꯔꯤꯕꯅꯁꯨ ꯍꯦꯟꯅ ꯑꯊꯨꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯀꯥꯏꯁꯤꯅ ꯄꯥꯝꯕꯤꯔꯤꯕ ꯑꯗꯩ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯏꯆꯦ ꯏꯆꯜ ꯄꯨꯝꯅꯃꯛꯅ ꯄꯥꯝꯕꯤꯔꯤꯕꯁꯦ ꯊꯨꯅ ꯄꯥꯡꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯁꯨ ꯑꯩꯅ ꯊꯝꯖꯔꯤ Moirang Kendragi Manung Chanba Naran Saina Mamang Lekai Laiba Lairabagi Pankai Makada Lairaba Masagi Chahi Humpugamari Shuraba Ningthau Khongjam Amuchaugi Imungda Social Worker Thongam Santi Singna Ngasi Jingaban Manga Kushinakre Mateng Piba Duga Mari Lainana Social Worker Thongam Santi Singna Phongdorakpada Mahaki Moirang Kendrada Lairaba Leheloi Haiba Pandamda Pandamadugi Makada Sothana Lairiba Imung Asida Mahaki Maikaidagi Angam Mateng Pangzamani Haike ꯂꯩꯇ ꯂꯥꯏꯔꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯄꯥꯎꯁꯦ ꯐꯪꯖꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯀꯩꯒꯨꯝꯕ ꯈꯔꯗꯪ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯃꯣꯏꯔꯥꯡꯀꯦꯟꯗ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯐ꯭ꯔꯟꯠꯀꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯃꯥꯡꯖꯔꯛꯄ ꯃꯪꯂꯥꯟ ꯃꯣꯏꯔꯥꯡꯀꯦꯟꯗꯗ ꯂꯥꯏꯔꯕ ꯀꯣꯟꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯨꯒꯤ ꯃꯈꯥꯗ ꯂꯥꯛꯆꯔꯒ ꯃꯉꯣꯟꯗ ꯀꯩꯒꯨꯝꯕ ꯑꯉꯝꯕ ꯈꯔꯗꯪ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯔꯕꯅꯤ ꯑꯗꯨ ꯇꯤꯜ ꯂꯣꯏꯅ ꯉꯁꯤꯁꯦ ꯃꯇꯦꯡ ꯄꯥꯡꯖꯔꯕꯅꯤ Mateng Pibaga Mari Lainana and Amuchona Nongju Nungsa Matamda Nong Yuraktuna Tumpam Safang Kangdana Leiba Uraga T.A. Santina Mateng Pibi Basina Maram Oiraga Awaba Dudi Koklagani Loinana T.A. Santina Tauru Tauruba Tabak Thoram Singda Mai Pakpa Oirasanu Haiki Nong Sing Choro Yudom Hamda Sake Tangtoga Sai Ne Ahing Tumagan is the Pamung Nong Yurakana Nira Omla Hogola Cherang Kanmizida Sing He Kantoy. Yan Harauja Wakala Nuaibam Ho in Dang Tumbayarani and I Tabakshalo Angela Kodan Jim Nong Yuromaro Yan Harauja. Singju Yokhatpa Loop Sayol Nasinduna Thobal District Wangjing Kodom Pokpi District Sports Complex ta Hauzik Chathariba Mangarak Suba Singju Festival Lising Ani Kungi Saruk Am Oina State Blood Cell National Health Mission Manipurna Support Tauraga Human Initiatives Manipur na Department of Transfusion Medicine RIMS Imphal ga Kusham Naraga Sinduna ngasi voluntary blood donation camp ama Singju Festival Pangthokliba Mafam District Sports Complex ta Pangthokre Thoramaduda Ipsagi General Secretary A.K. Sanjoy Maitaina Athoiba Mitung Singju Festival Committee Convener Laimuzam Pratapna Thoramapu aduga Social Worker Kaisham Kamini Kumarna Guest of Honor Oina Saruk Yakhe Kem aduda Human Initiatives Manipurgi Convener Amom Janil Maitai Festival Committee Convener Laimuzam Pratap Yauna Nupa Nupi Puna Mioi Nifuna Lemna I Piramke Loinana I Piramkiba Singda Human Initiatives Manipurgi Maikaidagi Appreciation Certificate Donor Card Amadi T-shirt Amamamsu Kushinake NK Group Private Limited ki branch amangasi Kakching Bazar da leiba hanagi post office building athangnana leiba Geo office building I top floor da hangdokre Thoramadu da Kakching Municipal Council Ward number 8 ki councillor S Premila na athoiba mitung NK Group Private Limited ki chairman Nong Sabam Sanjitna Thoramapu loinana NK Group Private Limited ki director L Bedarjit Elias Bobo Legal Advisor Chingagam Lokentro Amadi ex bunker S.S. Maniharna Akhanaba Mitung Sing Oina Sarukyake Thoramaduga Mari Lainana NK Group Private Limited ki manager na Phongdorakpada NK Group Private Limited asi Manipurda run tauba chahi ama makhairom sure telaba matam asida Manipurgi miyamda matam-matamgi oiba chanaba project kya paikhatuna senthang kaya pikre Makata nasu project kaya paikhatuna miyamda kudong chaba kaya pinaba thorang tore masida Manipur miyamna kudong chaba singasi lobiyu haike Hauzik amuka sona atenma break amamuk lominasi Ola Service Manipur dasu haujaragani UNI ki senthang makhada document ichang changdana amadi guarantor gi awaba yaudana subnatagi pan card voter ID amasung bank statement khaktamakna apamba gari electric vehicle amadi power station loan gi khuthangda lowiba yaragani limited booking ni ngasima khudong chaba silawiyu hena kupamarol gi damak lengsin birau UNI corporate office address Uripok Polem Lekai near Youth Library Club contact number 7005
907-5092567 natraga 907-7786-247. Email officeunun@mail.ru. Website www.247ununi.com. Singzu Festival 2020 from 28 December 2019 to 6 January 2020. Festival asigi manung channa Thangta, blood donation camp, Mukna, painting competition, musical night, solo dance competitions, Likon, Miss Singju Queen 2020. Lamdam asida khundaminariba furup kayagi cultural programs su pangthokjaragani. Singzu Festival 2020. Singzu Festival 2020. Lamdam masida khundaminariba isna punamakna. Soidana saruk yaba lakpiyu. Wangjing Kodongpopi lampakta pangthokjaragani. Lamdam asigi miyamna saruk yabiduna festival asibu mapung phanbi. Dakshila Institute, admission open, courses on offer. Dakshila Capsule NEET for NEET 2020 eligibility 12 pass. Duration 3.5 months and course fee is 1,214 per month per subject. Batch starts on 13th of January 2020. Dakshila Capsule JEE for JEE 2020 April session. Eligibility 12 pass. Duration 2.5 months and course fee is 1,667 per month per subject. Batch starts on 13th of Jan 2020. Dakshila Crash Course NEET for NEET 2020. Eligibility 12 pass and appeared. Duration 1.5 months, 45 days approximately, and course fee is 1,667 per month per subject. Batch starts on mid of March 2020. Admission free for super achievers like position holders in 10 or 12 any board exam, 85% and above in 10 or 12 in any board exam, 75% and above in HSLC for the students of Heritage Convent who are eligible to take NEET or JEE 2020. Hurry, if your dream is to become a doctor or an engineer. What are you waiting for? For more details, please contact Takshila Impal branch at Takshila Heights, Thamaiban DM College Road, Impal. Scan the QR code for online. Break matungda makataba pau pizari. Ngarang nungtil pung 12 makhairom taba matamda Imphal More Lambigi Lokchauda leiba chamaga humphumanga suba Territorial Army amadi More Police ki apun matim amana akak mafang madagi Lokchau ki ching lambida More rom dagi aronma lambida thoklakpa Myanmar gi Kenbo bike ama check tawbada gram humphugani thoirom lumba heroin powder kep manga amadi WY tablet piece chambri fagat ngamle haire Fagalaba polam sing adu international marketa lupa lakh mari romgi oigani hairi Kenbo bike adu thorakpa mioi aduga konana farba polam singa ngarang nungtil More police station kusinakre More dalaiba integrated checkpost ICP dagi ngasi immigration official sing nupi pawba More police ki kangbu amadi nipu humdoi shuba Assam rifle na human trafficking tawbani chingnaba mioi ama fagatpa ngamkhiba loinana Nepali nupi ahum kan mangamkre farba mioi adu Siliguri dagi Akas Ramchandra Kawi mahakna Nepali nupi sing adu thabak pigani haiduna namthak purakkhibani haiba kang mangamle farba mioi adu gi mathakta More police na case ama lokhatpaga loinana wahang pahang chathaba hokre hairi Khanganba film production gi tararak shuba khudol aibu hing kishara haina mingthonba Manipuri digital film gi yaifa thongni thorap ngasi kaisamtong irom pukri mapal leiba laitong bamon gi mantapta pangthokre aibu hing kishira hairiba film asigi producer amasung aibina TSEBI mabi Devi aduga director na angamba Khanganbani Nauna puthokadoriba film asida Manipur gi saknairaba amadi saknairabi kumairoi kyana saktam langle film asigi aibi ibeyai mebina hai mamangda Manipuri digital film ichagi damak ikraba matung anirak shuba oina aibu hing kisira hairiba film asi evani haike awaba masala wase mayam se ai puchira langa panina aduna aina ai matungina ai mawong se oina aina dum puthokta haida hadaki se ju ai bu hi sara haida se ai sana ijabni Khongman Zone 5 ta leiba Ningombam Lairenjau Center of Pung Nasindura ngasi center asida pangthokhiba achamba thoram amada ahumlak suba guru ningsing mana lising ani kun amasung ahanma guru Ningombam Ibobi ningsing mana lising ani kun laisang tem temba sing amasung khetrimeyum mangi singda lanthokre
Thoram asigi saruk ama oina center asigi mahairoi singi oiba pung amadi dhongi cultural program sing utki. Thoram aduda saruk yakiba Ningombam Larenjao Center of Pungi Secretary Dr. NC Santanahai lamdam asigi nat ki oiba achauba mafom kaliba maitai pungna mangtharakliba asigi kana nabagi pandamda pung thiliba singbu yokhatpo oida thoram asi pangthokpani chahi ani kanaraga lanthokliba mana asida soul citation amasung sel oina lupa lising manga yauri haiki gi निसिंग मना के पीबा सिना अहानबा मना ओइगदोबनी हारिबा सिदा अहल ओरबा सही मरफू की मथक्ता लेरिबा मीसिंगदा पुंगी लमदा हिथोइ सिंथोरबा मसक खंगबा मीसिंदा खन पिजगदोबनी हारिबा मना सिग मरी लेनना अखोइना अखोइ सालमा साइटेशन लमा लुपा लिसिंग मंगा मंगा अखोइना पिजगनी अखोइगी मयामगी ओइबा कल्चर गी सक्तमसे मांगदनबगी नमक्ता अखोइना असुमा थोरमसे पांगथोकजबनी अइबा इलांगबम बुधगी मयेक्ता ममी आर्टिस्ट एसोसिएशन पुथोकपा सुमांग लीला नोंगमदी ngasi palace compound da leiba iboyama sumang lila sanglenda miyam da khudol tamkhre Manipur State Sumang Lila Council asinduna chahi khudingi lepalaitana chatharakliba chahi asigi thana tarataruk lak suba Sumang Lila ningtham kumaigi ngasi 16 ni chanba numita Sumang Lila asi miyam da khudol tamkhe Lila asi bu lamjing lamtakpana Narendra Ningombamni Lila asina miyam da piriba nunggi oiba wahan thokti mama mapa oiba singna machabu lairik laishu ningthina tamhanduna matik charaba mi amamam oinanaba wana honajai adubu pumnamak sing adu kauthoklaga mama mapabu miraiduna magi nupina hena lumba masagi da khanba mioi kya ngasigi samas asida mahum saduna leire haiba utliba lilane Lila asida saktam langkiba singna ngangthorakhiba dialogue amadi seli chariba fijol singna miyamgi pukning chingshinki awabagi warigi tangkak kayana miyambu kapalurabasu apenba nungaibana warashin oikhibana miyamna khuba khuduna nokhanki ningtham khumai asigi saruk am oina ngasisu sumang lila dagi pothakraba amasung inkhalakliba lilaroi singa punna cultural evening ama pangthokpaga loinana ngasi miyamda utkhiba lila asigi matangda khana neinabagi thoramsu pangthokhi Old age home the high with the Church coming up from the Bible. Yaroi by Ibo is such a smell yaroi by Rajendra Kar Nongthobagi Mayekta Obit Koijam na direction piba top films na Kudol Tamba Education da Mai Onsilasi Haina Mingthonba Manipuri Digital Film ama ngasi konung mamangda leiba MSFTS da release tawbaga loinana cassette phongkre Film release tawbagi thoram asiga mari leinana film asigi script writer amasung producer oiriba Rajendra Kar Nongthoba na hai inkhalakpa matamda lairik laisu tamhaudana fattaba lambida chatuna mangkhiba mahairoi gi punsi amasung lairik laisu kana tamhauduna tungi achawami ama oirakhiba khenaba ani asibu lamdam asigi inkhalakliba mahairoi singda message piriba film ni haike kogi nusinonda tawbe toroga su magi lairik laisu da khanbaduni henmandana mana punsida mi mo kibi warini ani dugi khenabaduni protagonist ani dugi khenabaduni amana mingo hoba amana oigidaba adusu khoina khoigi hujiki manipur gi society da khoina phawbasi khoigi local level da khatang hero oiba nataba global level da adusu education gi field da phawbudine khoina pamjari se adugi Khori rol gi nupi aibi singilup ningol khot Manipur wangjing sak Pongkibagi ahanba foundation degi thoram ngasi lamdingda leiba Royal Academy gi sanglenda pangthokre thoram aduda Saite Academy New Delhi gi Manipuri Language Advisory Committee gi convener Nongmai Them Kiran Kumar na athoiba mithung Ningol khut ki president Khundongmam Gunamanina Mifam Mapu amadi Manipuri Saite Parishad Thobal district ki Masa Wangjing gi president Moirangthem Rajendrana ikai khumnaba mitung oina saruk yakhi thoram adugi saruk ama oina ningol khutna khomjinba amasung puthokpa aduga haikham chawba devina edit tawba ningol pukning haina mingthonba lairik amaga wai wanglen thoibina iba naitom taraba irei koba sairengi lairik amaga phongkhi ningol pukning hairiba lairik asigi maramdana Dr. Sanasam Navadipna aduga naitom taraba irei hairiba lairik asigi maramdana nahakpam birena wangangkhi
Catholic Education Society Manipur gi makha da leiriba school singi wathok kamari leinana tongan ba maram nipan pirak pagaloinana Catholic school pumna makpu matam kaktana thingjinna lupna warep laure haina KCP People's Work Group ki Pro Chingkai ngan bana thadorakpa cherol amana hairi cherol aduna makha taribadi athingba asi waroshinama puraktri phauba mari leinaba singna lupki mayokta lepiganu haina appeal tawrakpaga loinana karigumba lupki wafambu thawoidrabadi thokaningdaba thodok sing thoklakpa matamda masa masana daita pujagadamani hairakli US airstrike ta hat kraba Iran gi Revolutionary Guards Force ki luchingba Qasem Soleimani gi thawai yautraba hakchang asi Iran da purakre Qasem Soleimani gi hakchang adu akaknaba plane amada Iran gi kha nongchup thangma saruk ta leiba Afba city da puraklaba matung lanmi gi mapum phaba ikai khumnaba utke ningsingba yai Qasem Soleimani haukiba irai numita Baghdad airport manakta US ki akhanaba drone na mahaki convoy da airstrike chathaduna hatkibani Ngarang Assam gi Karbi Anglong district ki Dolamara police station gi manung chanba Dadara village cha police na chathakiba operation da kidnapper ani nongmai amadi maru singa konana fagatpa ngamkhre fagalama mioi ani adu Karbi Anglong district ki Langtuk Terang village chagi Bidya Singh Terang amadi Lison Terang kawi makhoi ani Morigon dagi MD Ikramul Haq kauba mioi ama mamang chahi gi December 9 da kidnap tawbada chenaba mioi singni haina Police na pau na hairi pau aduna hai MD Ikramul Haq mamang chahi gi December 13 ta Zakhala Vanda PS ki manung chanba da Jangdabati state area dagi kanmangam khi adubu kidnapper sing adu fabangam dana lerakibani makoi ani Dadara village cha changjafam loduna leire haiba akaknaba pau ma fangbadagi operation chathaduna fagatpani makoi ani gi mathakta under section 364 of the Indian Penal Code ki makhada case ama lokhatuna wahang bahang chathari hairi hauji amuk sanabagi pau fangbigani Ngasi numidang Guwahati gi Barsapara Stadium da ahanba T20 International Cricket Match Bharat amadi Sri Lanka ni gi marakta sanaragani match asibu yengnabagi damak ngasi nungthil fawbada mioi lising kungatare na mangjawnana ticket kakre match asi mapum phana pangthoknabagi damak Board of Control for Cricket in India BCCI gi maikaidagi Assam Cricket Association da stadium gi akoiba mafam singda security matik chana ngak senabasu akan mapoktak pikre Amaromda Bharat amadi Sri Lanka ni gi marakta sanagadoriba match asi yengnaba ticket pairaba mioi singna stadium manungda mangjawnana changnaba laknabana maram oiraga Guwahati city yauna mafam kaya da traffic jam thoktuna chathok chashinda khudong chadaba kaya mayok nei hairi Mamang thagi kun nipan dagi kuntra fauba Pune da pangthokiba manga suba National Kung Fu Championship lising ani tara mapanda medal lawrakraba salungfam amadi wangjingi sanaroi sing asi the United Clubs Organization salungfam na sinduna salungfam maning leikai keithel lampakta pangthokre ngasi nungthil phongkiba pauchi singda kari kari maruiba pau yaukibagi haibadu mayam punamungtang khangminasi Kangleipaki Maira, Haying Pangthokodoriba Assembly Mifamda ILP ki matangda mamutana khanahoba chungani ibobi. Jiri gata kaithil nongna semgatpagi thabak paikhalakpana jiri kaithil mami samlakadori. Mapa leitraba angang chamrika marifutara marida taruksuba Educational Financial Assistance yanthokre. Kangla Pau, ILP ki Manipur Sarkar na fongliba gazeta ahoba kaya yauri. Permanent Resident Indigenous Peoples yauna aniyasi amata define tongde ibobi. BJP ki CAA sagatpa nimitarani ki National Campaign hokre. CAA ki mayokta Assam ki mafam kaya da protest sathari. Pandam, Hayang Manipur Bidhan Sabha ki akhanaba mifam kokre. ILP gazette loina hore Assembly mifam da khana hoksi. Congress. Lukrabi singi macha masu singda minister na sel gi mating pikre ning bakaiba mi amata punsida mai pakloi punsi haibasidi singnagadabani karam shyam Pauzel
Hayeng Phamgadoriba Akanaba Assembly Session da ILP gi matangda kupna khanafam thoi o ibobi Sahityana Sama Sembada Achoba Thodang Lori Karam Shyam Mihatpa Mirot Oikraba Lupali Singh Yankhay gi reward Authokraba Mioi Ama Fare Aroibada Maroiba Pau Amukana Pizare. Hayengi Assembly Mifamda Opposition Party ki Mute Singh Saruk Yaminaduna ILP ki matangda kupna khana naina hoksi haina former Chief Minister Okram Ibobina haikre. Langthawal Kendra ki manungda laiba mapa leitraba angang Chambriga Marfudara Marida Taruk Laksuba Educational Financial Assistance yenthokre. Amadi US airstrike tahat kraba Iran gi Revolutionary Guards Squad Force ki Luchingba Kwasam Soleimani gi thawai yautraba hakchang ngasi Iran da purakre. Ngasigi oinadi Times of Manipur numitangi pau matang asida loshinjare mideng tabiriba singbu amukana khurumjare.